ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯋꯥꯔꯛꯄꯒꯤ ꯃꯊꯧ ꯇꯥꯔꯦ ꯁꯤꯑꯦꯝ ꯆꯍꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯤꯂꯥ ꯇꯧꯗ꯭ꯔꯒ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯒ ꯑꯩꯈꯣꯏ ꯁꯤꯒꯗꯕ ꯅꯠꯇꯦ ꯀꯣꯕꯤꯗ-19 ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯤꯡꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯋꯥꯔꯛꯄꯒꯤ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯟꯊꯥ ꯂꯤꯇꯔꯦꯔꯤ ꯑꯦꯟ ꯗ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕꯀꯤ ꯅꯧꯅ ꯁꯥꯕ ꯁꯪꯂꯦꯟ ꯑꯃ CRPFꯀꯤ ꯁꯤꯚꯤꯛ ꯑꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯦꯁꯀꯤ ꯃꯈꯥꯗ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ CMꯅ ꯃꯈꯥ ꯇꯥꯈꯤꯕꯗꯤ ꯐ꯭रीडम ऑफ स्पीच ꯂꯩ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯃꯔꯝ ꯆꯥꯗꯕ ꯋꯥ ꯀꯌꯥ ꯉꯥꯡꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯦ ꯃꯤꯑꯣꯏ ꯈꯔ ꯑꯁꯤ ꯋꯥꯔꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯈꯤ ꯑꯁꯥꯝꯗ ꯀꯣꯕꯤꯗ-19 ꯒꯤ SOP ꯂꯩ SOP ꯑꯁꯤ ꯑꯁꯥꯝꯒꯤ ꯃꯤꯌꯥꯝꯅ ꯉꯥꯛꯅ ꯆꯠꯂꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯔꯀꯥꯔꯅ ꯁꯦꯝꯂꯤꯕ SOP ꯑꯗꯨ ꯉꯥꯛꯅ ꯆꯠꯇꯨꯅ ꯀꯣꯕꯤꯗ-19 ꯉꯥꯛꯅꯕ ꯍꯣꯠꯅꯁꯤ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ ꯆꯪꯏ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ BJPꯒꯤ ꯁꯔꯀꯥꯔ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯁꯔꯀꯥꯔꯅꯤ ꯃꯁꯤꯗ ꯔꯥꯖꯅꯤꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯃꯤꯑꯣꯏ ꯈꯔꯅ ꯉꯥꯡꯕ ꯌꯥꯏ ꯆꯩꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯌꯥꯝꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯂꯩꯕꯥꯛꯁꯤꯕꯨ ꯀꯔꯝꯅ ꯁꯤꯇꯤꯖꯦꯟ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯔꯤꯕꯅꯣ ꯒꯣꯕꯤꯟꯗꯥꯁ ꯀꯣꯡꯒ꯭ꯔꯦꯁꯇꯤ ꯋꯥꯛ ꯏꯁ ꯋꯥꯔꯁꯤꯞ ꯍꯥꯏꯕꯗꯨꯗ ꯆꯠꯂꯤ ꯁꯣ ꯇꯧꯅꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯐꯣꯡꯗꯣꯛꯂꯨꯕꯒ ꯄꯨꯂꯤꯁ ꯊꯥꯔꯒ ꯐꯥꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅ ꯀꯔꯝꯅ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯁꯤꯇꯤꯖꯦꯟ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯅꯤꯐꯨ ꯁꯨꯕ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯑꯣꯐ ꯀꯣꯟꯊꯧꯖꯝ ꯒꯣꯖꯦꯟꯗ꯭ꯔꯣ ꯁꯤꯡꯍꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯁꯅꯨꯄꯨꯔ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯏꯔꯕꯤꯁꯤꯡꯗ ꯑꯃꯗꯤ ꯆꯍꯤ 95ꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯕꯁꯤꯡ ꯄꯨꯟꯅ ꯕꯦꯅꯤꯐꯤꯁꯔꯤ 938ꯗ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯑꯦꯟ ꯗ ꯋꯤꯗꯣꯁ ꯄꯦꯟꯁꯟ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯕꯤꯁꯅꯨꯄꯨꯔ ꯀꯦꯟꯗ꯭ꯔꯒꯤ MLA ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯒꯤ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕ ꯌꯨꯝꯗ ꯉꯁꯤ ꯀꯣꯟꯊꯧꯖꯝ ꯒꯣꯖꯦꯟꯗ꯭ꯔꯣ ꯇ꯭ꯔꯁꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯂꯝꯕꯤ ꯒꯦꯠ ꯁꯥꯍꯟꯗꯨꯅ ꯂꯥꯏꯠ ꯊꯥꯜꯍꯟꯗꯨꯅ BJP ꯂꯩꯉꯥꯛꯅ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯁꯤꯇꯤꯖꯦꯟ ꯁꯦꯟꯇ꯭ꯔꯤꯛ ꯒꯣꯚꯔꯟꯃꯦꯟꯠꯅꯤ ꯍꯥꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝ ꯄꯥꯡꯊꯣꯛꯇꯦ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯦꯜ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯇ꯭ꯔꯁꯠ ꯑꯁꯤꯅ ꯑꯉꯝꯕ ꯆꯥꯡꯗ ꯕꯤꯁꯅꯨꯄꯨꯔ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯕꯨ ꯌꯥꯏꯐꯅꯕ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯍꯜꯁꯤꯡ ꯑꯃꯗꯤ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯕꯁꯤꯡꯗ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯌꯦꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯇꯝꯒꯤ ꯄꯥꯏꯈꯠꯂꯛꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗꯨꯗ ꯅꯤꯡꯊꯧꯈꯣꯡ ꯑꯃꯗꯤ ꯊꯤꯅꯨꯡꯒꯩꯗꯒꯤ ꯋꯤꯗꯣ 99 ꯑꯃꯗꯤ ꯑꯣꯜ ꯑꯦꯖ 192 ꯇꯧꯄꯣꯛꯄꯤ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯋꯤꯗꯣ 33 ꯑꯃꯗꯤ ꯑꯣꯜ ꯑꯦꯖ 363 ꯄꯨꯟꯅ ꯕꯦꯅꯤꯐꯤꯁꯔꯤ 938ꯗ ꯑꯣꯜ ꯑꯦꯖꯁꯤꯡꯒꯤ ꯑꯣꯏꯅ ꯏꯪ 2010ꯒꯤ ꯖꯅꯋꯥꯔꯤꯗꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯄꯨꯟꯅ ꯊꯥ 10ꯒꯤ ꯂꯨꯄꯥ 1,000 ꯑꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 400 ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯌꯦꯟꯊꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯩꯔꯣꯛ ꯔꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯔꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯉꯁꯤ ꯑꯍꯥꯟꯕ ꯍꯩꯔꯣꯛ ꯔꯟ 2021 ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯩꯔꯣꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯦꯊꯂꯦꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯍꯩꯔꯣꯛ ꯑꯦꯊꯂꯦꯇꯤꯛ ꯌꯨꯅꯤꯌꯟꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄ ꯂꯝꯖꯦꯟ ꯑꯗꯨ ꯀꯥꯡꯂꯨꯞ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ ꯑꯍꯥꯟꯕ ꯀꯥꯡꯂꯨꯞꯇ ꯍꯩꯔꯣꯛꯀꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕ ꯀꯤꯂꯣꯃꯤꯇꯔ 9ꯒꯤ ꯂꯝꯖꯦꯟꯅꯤ ꯍꯩꯔꯣꯛ SCꯒꯤ MLA ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯀꯤꯂꯣꯃꯤꯇꯔ 9ꯒꯤ ꯂꯝꯖꯦꯟ ꯑꯗꯨ ꯍꯩꯔꯣꯛ ꯄꯥꯔꯠ 1 ꯍꯩꯇꯨꯄꯣꯛꯄꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯃꯄꯥꯗꯒꯤ ꯂꯝꯊꯥꯕꯒ ꯂꯣꯏꯅꯅ MLA ꯃꯁꯥꯃꯛꯅ ꯂꯝꯖꯤꯡꯂꯒ ꯂꯝꯖꯦꯟ ꯆꯦꯟꯈꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭रिꯛꯀꯤ SP ꯗꯣꯛꯇꯔ S ꯏꯕꯣꯝꯆꯥ ꯌꯥꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯗꯤꯔꯦꯛꯇꯔ TH ꯇꯦꯖꯀꯨꯃꯥꯔ ꯑꯃꯗꯤ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯝꯖꯦꯟ ꯑꯗꯨ ꯆꯦꯟꯈꯤ ꯂꯝꯖꯦꯟ ꯑꯗꯨ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯗ ꯄꯟꯊꯨꯡꯐꯝ ꯑꯣꯏꯈꯤ ꯑꯅꯤꯁꯨꯕ ꯀꯦꯇꯦꯒꯣꯔꯤꯅ ꯍꯩꯔꯣꯛ SCꯒꯤ ꯂꯝꯖꯦꯟ ꯃꯁꯥꯟꯅꯕꯨ ꯄꯥꯝꯖꯕ ꯂꯝꯖꯦꯜꯂꯣꯏ 300 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯕ ꯀꯤꯂꯣꯃꯤꯇꯔ 25ꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯒꯤ ꯑꯣꯄꯟ ꯃꯤꯅꯤ ꯃꯥꯔꯥꯊꯣꯟ ꯂꯝꯁꯥꯡ ꯂꯝꯖꯦꯟꯅꯤ ꯑꯊꯣꯏ ꯑꯍꯦꯟꯕ ꯈꯟꯒꯗꯕ ꯂꯝꯖꯦꯟ ꯑꯗꯨ MLAꯅ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯒꯦꯠꯇꯒꯤ ꯂꯝꯊꯥꯈꯤ ꯑꯗꯨꯒ ꯍꯩꯔꯣꯛ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯇ ꯄꯟꯊꯨꯡꯐꯝ ꯑꯣꯏꯈꯤ ꯇꯨꯡꯗ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯔꯕ ꯂꯝꯖꯦꯜꯂꯣꯏꯁꯤꯡꯗ ꯃꯅꯥ ꯄꯤꯕꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯕꯗ MLA ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯁꯤꯒꯨꯝꯕ ꯂꯝꯖꯦꯜ ꯑꯃ ꯁꯤꯜꯂꯤꯕ ꯍꯩꯔꯣꯛ ꯑꯦꯊꯂꯦꯇꯤꯛ ꯌꯨꯅꯤꯌꯟꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯀꯗꯥꯏ ꯌꯧꯅ ꯆꯤꯡꯊꯕꯒꯦ ꯍꯥꯏꯕ ꯑꯗꯨ MLAꯅ ꯈꯨꯗꯝ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯌꯥꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯩꯔꯣꯛꯀꯤ ꯀ꯭ꯂꯕꯁꯤꯡꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯕꯣꯠ ꯀꯥꯗ꯭ꯔꯕꯁꯨ ꯌꯥꯏ MO ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯉꯧꯔꯣꯛꯇ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯅꯣꯡꯄꯣꯛ ꯌꯨꯠ ꯀ꯭ꯂꯕ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈ꯭ꯔꯦ
क्लब अमदी कम्युनिटी हॉल असी केंद्रो मसागी लनाई पॉकेट की लुपा लाख निफु मंगारोम चंगना साखिबनी संगाबगी थौरम अदुगा मरी लेनना मोरांगथेम ओकेंद्रोना हाइकिबदा हौजिक स्टेट अमदी लेंगाक पाइरिबा बीजेपी ना लुसिंगबा लेंगाकसिना अहोंगबा क्या पुरकपा ngamle हाइना सही मरी सुबगी थौरम पांगथोकली अदुबो हेरो केंद्र याउना तै मफमसिंगदा अहोंगबा मत पुरकपा उद्री मियामदा ngaihakki namthak tawraga political gi khudong chaba launaba honabadi miyamna uri mahakna makha taraduna ingorok asing asidagi sahi tara romgi mamangda karamba phibamda leirami haibasi palludraga su miyamna khangnaraba wafamni lambi thong yauna mahimasingi lamda yamna swathaba mafam oirami adubu khunja singa loinana chawkhat thorangi lamda mangjil thaba kharadi ngamle hairaduna ingorok nongpok sengmaina singbada mahiroi sing arapa mafamda chatlaga metric parikha tharambadu ngasidi anakpada center thamle lambi thong phagale police station ama thamduna law and order gi phibam su phagale asidi india na khwaidagi lu nanba station singi makok thonglakpa ngamba kayasi kanagi matamda semgat kibano haibadu ningsing haningi aina bot karingi matamda semlamba saramba du natana anowba ahongba mata miyamna udri bot kadrabasu miyamgi thabakti tawjakhige khalli bot ka ba natraga ka daba haibasidi miyamgi amadi taibang mapugi nongdamni hojik kendra sigi chawkhat thorang kayam laklabagi haibadu miyamna ubiri ngaihaki nampu hapu tawbagi matam natre bot mayada panglaw lawbagi chanabi thadokuna punna hingsi amadi hingminasi haiba maikai sangminnarasi haiki lairaba khunja sing covid-19 na chaitheng piriba kaya asi kharada oiraba su ko hanaba moirangthem ibutombi memorial charitable trust na law sangam chahum henba asi kendra sigi sotharaba miyamda pinaba land bank semduna lawsan amata lawdana miyamda yenthokadori political party gi khenaba thamdana awaba taraba miyamda khusinagani hairaduna bot kadraba su miyam gi thabak tawjage haiki